IBS Paudam Miyeng Tabiriba Singbu Aha Maktada Taram Noksaboloyana Kurumzari. Paudam Masigi Maroyo Pauda, Veteran Congress Leader Sela Dixit Laikidre, No Magyoba Regional Online Permit System Workshop Pangtokre Loyana, Kana Sando Palena, Atok Nabama di Laksanaba Awareness Program Pangtokre. Hozik Mapunga Paulo Birase. Veteran Congress Leader Sela Dixit Nasi Delhi Hospital Amada Laikidre, Delhi की ताम अहुमलक चीफ मिनिस्टर अमसुंग केरला की गवर्नर ओइरम ख्राबी दीक्षित सही मरफुमाथोय सुख्रे हंदा पांथोकिबा लोकसभा मिखल की ममांगदा जनवरी दा महापो दिल्ली प्रदेश कांग्रेस कमिटी की प्रेसिडेंट खनकी दिल्ली नॉर्थ ईस्ट सीटा मिखल थेंगनाकी अदुबो बीजेपी की मनोज तिवारी ना वोट मसिंग लाख अहुम दशमिक तरुक हेंदुना माइथीबा पिरमखिबनी मिखलदा माइथेर मतुंगदा दिल्ली कांग्रेस चीफ ओइबदगी फम थादोक चरगे हाइना राहुल गांधी दा हाइबदा यारखिदे सेला दीक्षित लिसिंग चाप मरफु मरीदा पॉलिटिक्स ता समखिबनी उत्तर प्रदेश की कनाव सीटगी पार्लियामेंट्रियन अमो ओइरखिबनी महाक सोनिया गांधी का यामना नकनबा मियोइनी हाइरी लिसिंग अनि तरा मरीदा केरला की गवर्नर ओइना था मंगा पुरमखी सेला दीक्षित लिसिंग चाप कुंठा निपांगी मास कुंठा माथोइदा पंजाब की कपूरथला दा पोखी दिल्ली यूनिवर्सिटी दगी हिस्ट्री दा ग्रेजुएट डिग्री फंखी राज्य की महूत मिनिस्टर टी.एस. श्यामकुमार हाइक्रे अवांग नोंगपा स्टेट निपान की रीजनल ऑनलाइन बिल्डिंग वर्कशॉप पांथोकनबा मिनिस्ट्री ऑफ अर्बन अफेयर्स सिंबीबा यामना नुंगाई वर्कशॉप असिदगी स्टेट ना कानबा कया फंगलगनी अटल मिशन फॉर रिजुविनेशन एंड अर्बन ट्रांसफॉर्मेशन रिफॉर्म तौदुना मिशन असिगी थबक थौरम सिंह पांथोकनबा इंप्लीमेंट तौनबा ऑनलाइन बिल्डिंग परमिशन सिस्टम हौदोकनबा वर्कशॉप असे पांथोकपनी ऑनलाइन असिदा कनागुंबा मना बिल्डिंग सामतमदा युमदगी ऑनलाइन दा परमिट लौबई खुदोंचाबा फंगलगनी वाफम असिंगासी भारत सरकार के हाउसिंग अमसुंग अर्बन अफेयर्स के मखादा शहर के मफमदा बिल्डिंग बायोशिंग अटल मिशन इन अर्बन डाटा ट्रांसफॉर्म अमरुद हौदोखरा मतुंगदा मिशन असिगी फ्लैगशिप प्रोग्राम सिंग अवांग नोंगपो स्टेट निपांग अहानबा नोमगयोबा रीजनल ऑनलाइन परमिट सिस्टम वर्कशॉप मिनिस्ट्री ऑफ अर्बन अफेयर्स भारत सरकार अमसुंग मणिपुर सरकार की महूत अमसुंग टाउन प्लानिंग विभाग सिंधुना पांथोकिबा कन्वेंशन दा महूत मंत्री ना अतिथि की वरोलदा फोंदोकिबनी वर्कशॉप असिदा भारत सरकार की हाउसिंग अमदी अर्बन की अंडर सेक्रेटरी राजीव कुमार दास डायरेक्टर गुरजीत सिंह दिलन अमदी मणिपुर सरकार की महूत टाउन प्लानर विभाग आईएमसी पीडीए अमसुंग मुदा के ऑफिसर सिंह सु याकी अमरोमदा अंद्रो केंद्र लेरिबा लोकल खुदिमा इसिंग फंगनबा होनरगनी हाइना मिनिस्टर टी.एस. श्यामकुमार ने फोंदोक्रे ngasi न्यूज सेक्रेटरी लेबा मिनिस्टर श्यामकुमार के ऑफिस ता पाउमिसिंग उनबदा मान मखा तारदुना नोंग निंथिना सुदा मरमना लोमिसिंग वानरिबा सि कोअनबा थौबाल प्रोजेक्ट की राइट मैन कैनल अमदी लेफ्ट मैन कैनल ना अंद्रो केंद्र की लोफम सिंग पीरी बाइसिंग योदा मफम नुमि हुमनी की मनुंगदा पाइप टिंगदुना मरी सुबा नुमितगी इसिंग फंगलगनी सिंग अमदी तमदा उ यानथपा जंगल कोथोपा अमदी सिंग माइ टेमथोपना मरम ओइरगा नोंगजो अमदी अइंग साइ खलदा अहोंग बलालिबा सि कोअनबगी दमक हयेंगदगी हौरगा अंद्रो केंद्र दा लेरिबा वार्ड खुदिमकता उ जरा थाबा हौरगनी हाइखी निमित मरीने की मनुंगदा अंद्रो केंद्र की थबाल प्रोजेक्ट राइट मैन कैनल अमदी लेफ्ट मैन कैनल ना इसिंग पीबदा फंगदबा जगह के इसिंग पीरगनी राजनीति की खेनब थमदना अमदी धर्म जाति खेनब थमदना अखोई हयेंग अंद्रो केंद्र की पोलिंग स्टेशन खुदिमकता कोई उ चारा योंचाक चारा बन मखल खुदिंग उ चारा थंगनी अदु उ चारा सिंग अदु अमी प्रजा सिंगना इसिंग दु उ फौ थाबदा नसे कम बायो नरे समाइना उ जी थाद्रगदे अखोई मथंग सही समायो नगनी अमरोमदा कुमगी नोंगलिंग ताबा मदी लौ पानबगी मतम नोंग नोंगमगी थेंगथरकपना कुमसी सही की ओइना लौ पानबा याबगी थाजब लेत्रे मरमसना लमदमसी इकंग थोकले हाइना लाथोकपिदुना अखनबा थौरांग लखुत हौबना लेंगा असिगी असुंबा खोंथांग ओइरगनी लमदमसी हौजे ओरगलिबा फिबम असदा लेंगा ने इसिंग पिनबा थौरांग कया पाइखलबसु तुरे लेतबा मदी दाम लेतबा मफंगी लोफम सिंगददी अरेमबा तारे
Thobal District ki manung chana leiba Lorembam Salungpham Ukhongsang Nongpok Sekmai Sikhong Khongjom Lilong Langmithet Phundrei Khangabok Tekcham Langathel ya kobida leiba lokol sing lekrak satna leiri Lomi singna isingda phau no matunglaga pungun hunnaba amadi makhal kya gi pambai yenglabasu aremba tare Hauzi wari pibam asida hairiba lokham sing asida lo palaga mahi chagani haibagi thajaba leitre Nongpo Lorembamdagi Lomi Wai Megana Ikoi Pomida Pondorapada Lomi Singna Low Panba Yanava Makal Makaki Pambe Sinarabaso Kungi Nong Lingataba Turelamadi Damgi Kudong Chabalata Mapam Low Panba Yabagi Asa Udre Thobal District Sada Hundradi Low Panba Yadre July Kunyuslapana Low Panbagi Madam Hinjilakle Maramasina Paunata Bato Pakari Poto Putopa Yabagi Haiba Upaya Malenga Putopiu Atobada ikan tole haina lathopiraga Bharat Sarkar amadi Manipur Sarkar gi makhada kari paikat pa yabagi tengbang piba yaba sing adu longmi singda pibiyo haina Manipur lenga ki puning chungsilakhi District Health Society National Vector-Borne Diseases Control Program NBBDCP Kaksing na sinduna kana sandokpa leina ngathoknaba amadi Laksinabagi matangda nongmagi oiba awareness program amangasi Kaksing Sumnang Lekai Community Hall da pangthokre loyena Kankal Hidak luthokre Tharamadida Kaksing Municipal Council gi Ward number 4 gi Councillor Pukrambam Sanal Devi District Malaria Officer Kaksing Dr. M. Gambini Devi na Tharama Pusing Oiki NBBDCP Kaksing District Malaria Technical Supervisor Kangujam Okendrajit na resource person oina wangangki Tungda Assassin Yauna Lekai adugi Kankal Hidak Luthoki Hairi Handa Kaksing District tagi miyoi mari Japanese encephalitis J inam nare haiba khangbangam kramatungda Lokhatpa section thorangi saro amoina ngasigi awareness program amasung Kankal Hidak lupagi thoramadu pangthokibani ngasi numidang waramdasu pangantabida phoging tokre hairi ROP 2019 Yaningge Hadina Ozasing Nangasidagi Kongjang Sangsing Kibadagi Larik Tamba Pangdraba Kaksing Higher Secondary School Kaksingi Mahiroi Singna Makoi Larik Tamba Panganbiu Haina Kongjang Sangsing Kre Kaksing Higher Secondary School students Unyangi Lamjing Makada School Asigi Mahiroi Singna Ngasi Makoi School Campus Da Wakan Pamduna Makoibu Larik Tamba Panganbiu Haiba Demand Toki Students Unyangi Secretary Amana Pondorapada Aikoi Mahusabung Ngasisu School Matam Sana Karak Laga Class da Pamduna Oza Sanglakpa Ngaiki Adubo Oza Mata Sanglaktabadagi Karigino Hanglubada ROP 2019 Yaningda Ponotuna Kongjang Sangsili Hairakpadagi Aikoida Nungaitaba Pawanki Oza Sina Hosi Sangsiliba Kongjang Asigi Matanga Atu Matamda Waration Puroknaba Hona Biduna Aikoi Bularik Tamba Panganbiu Haina Governmenta Haijarakli Amaromda Sahi Asigi April Tara Mangada Sitkiba Akan Banolai Nungshita Kaksing Higher Secondary School Asigi Computer Chemistry Biology Laboratory Room Yauna Building Kaya Amangata Thon Kibadagi Mahi Tambada Kudong Chadaba Mayok Naribasi Kohan Binaba Marinaba Singda Kayara Hana Haizarabasu Samjin Bidre Aduna Atubamatamda Samjin Bidraba Loyana Hauzik Ozasing Sangsiliba Kongjangasi Warisin Purotuna Larik Tamba Pangandrabadi Makhal Makha Kayagi Kongjang Sangsilagani Haiki Amaromda ngasi nungtil Jiri News Network JNN Conference Hall da pangthokiba pawgi mifamada Jiri Bam District asta leiriba Oza Singa Jiri Bam da leiba pawmi singa unaba amada L Phantoma Singana haikibada Manipur Lengana State da leijariba employee singda 7 pegi matangda ROP 2019 sada hanaba honarakpabu ahanba maktada Manipur Lengapu thagapa phongdoksari adubu ROP 2019 gi matangda Ate Topa Department Singi Manungda Yamna Maroriba Education Department Bo Manipur Lengana Nathai Biduna Thamlamba Thong Asibudi Taraina Lode Ngarang Manipur Oza Community Singi Oiba Johnson Higher Secondary School da Phamkiba Oza Singi Miphamna Joint Teachers Forum JTF Co-Action Committee ama Senkiba Duna Sangsilakpa Khongjang Khudingda Jiri Bamda Riba Oza Community Singna full support Togani Haina Pawgi Miphamadu Phongdoki Maramaduna Lengana Kanba Khongjang Kya Sangsilakdringaigi Mamangda Atuba Matamda ROP 2019 asi Semdokpiu Haina Pawmi Singda Thamki Pawmi Miphamadu Tongan LP School Primary School amadi High School gi Oza Singsu Sarukyaki Nakalamromda Jiri Bam Higher Secondary School da Oza Singi Mipham Phamdana Joint Teachers Forum
JT na sangsalakpa khongjang support tawba haina lepna ki amadi Borobekra High Secondary School gi oja singsu ngasi mass casual lep loduna khongjang asida saruk yaba hoki masigi matangda Borobekra High Secondary School asigi lecturer Mongjam Ranjan Singhana asumna phongdorai ngarang Jongsa High Secondary School da All Manipur Teachers Forum na sinduna primary teacher, graduate teacher, amadi higher secondary lecturer singi oiba mifama pangtokhi mifama da JTF Kobai Action Committee semduna lepna kiba ware ki matungina government revise of pay gi matangda government oja singda yengliba miyeng asibu yaningdaba phongdokhiba duda jiribangi Borobekra government higher secondary school gi staff singna support tawi haina phongdokhi Center da leriba BJP na lusingba NDA amasung state da BJP na lusingba sungsina balenga sasana sina democracy gi wahan tok lehendana dictatorship ki mong da lenga sathaduna leire miyambu namtha balenga sasana si tum koina chatna ba yaroi haina hanagi chief minister opposition leader Okram Ibobi Singhana phongdokre ngasi ayo Manipur Pradesh Congress Committee MPCC na sinduna MPCC gi president gai khangam gi listing makhada BT Road Laiba Congress Bhawan gi geta AICC gi General Secretary Priyanka Gandhi Kudata Thado Haidon Sangsin kiwa protest adu saruk yaraduna o Ibobi na wafam ase phongdokibani mahana makhata aduna tha sigi tara tereta UP gi Sol Bazar Star Lam gi khana senabagi thodo amada nupi ahum yauna mioi tara siraga kunipan henbana aswapan nangki thodo aduda awaba taraba imung manungi mioi sing unaba sapada AICC gi General Secretary gi phamsu puribi UP gi Congress Lusing B Priyanka Gandhi Secretary Force na thingna sangan khidabada tana ma ko phajin ki ngasi phawba Priyanka Gandhi u phajin na thamba basi center da leriba BJP na Lusing ba NDA sakra si democracy bu khongoi na ba ma di dictatorship ki lenga sasan gi mongda miyam bu namtha na thamli center ma sung state leriba lenga asna kari tori habasi miyam na yenglibani miyam na yarda matamda makhoi matam loire habasi kauthok pogum tori miyam na yadabada makhoi gi lenga playeroi haiki protest aduda saruya kiba gai khangam na UP gi thodo aduda misam miyam mutati tawen tobiba happy bagi thong adu akal mong da condemn towi NDA sariba lenga sasasi parliamentary democracy wan to leitre misam miyam da onsin duna ot neire police na phajin na leiriba AICC General Secretary Priyanka Gandhi condition yaudana kudata thadokadabani haiki Standard Roba High Secondary School Kansipur gi Principal KS Landoli na hai thasi gi hokiba tangtara nipan gi ayuk angan ba pung mari makhairam tabada school asigi hostel da class 7 tamlibi thangmaiban maisnam lekai dagi and babies na apokpa and tomsona thauri yalaga lekidabada school gi maikai dagi awawa phongdok sari amadi imung manung gi awabada su saruk yari wapam asingasi Manipur Press Club ta pangmising unaba amada Principal KS Landoli na phongdokibani mahana makhata kibada misi asigi langla langjin thidokpada mari lenaba authority civil society organization sing maira paibi amadi club sing na mateng pangbiu school gi maikai dagi su cooperation pijari haibag loyena baby suna leitaba numit ki wathokta media sangan kidaba amadi wangang bada athiba khonda sina kiba yawkhrabadi ngakpiu haiki simba misi asida atsumba langla langjin thidokpada iram dam asida laibiriba Mari Lenaba Government Department, Civil Society, Maira Taibi, Student Club, Sangstan, Kuding Mana, Mating Pangbiu Haina, Spree, Mikey Degi, Kut Flotten Haizeri. Babies na misi asigang Marilena All Manipur Recognized Private School Welfare Association gi spokesperson Laisram Joy Kumana hai misi asigi langla langjin puthokna mohana bada association gi maikai dagi full support pijagani ngasi Manipur Press Club ta pawmising unaba mada Laisram Joy na phongdoki bada association si Satra School amadi oja sing yaipana bagi damak leiba association ni Manipur government yauna mahairoi samstan kharana school asi matam kharagi oina thingjinuna thamliba si akai badi leite adubu leihuriba mahairoi singi career da solakadaba sing yenglaga school thingjin bai khongthang si hando haningi haiki leihidra icha adusu lamdam asigi akoi yamna tangna famba icha mani hena pen logjaraga akoi ifam dadi Manipur leiriba school khurimakta tamdiba mahairoi khurimak association asigi
इचा ngakani makoi darjan ni hena kun sulai jari bani aga leihidraba icha adugi leihidabagi magi mawung mato karmaina leihidibano haiba asyang balang lang gi putopada association na angam bathata koi mating pangkani Wakha Youth Club के president Mayang Lambam Bisman Haikre Wakha da Cultural University ama sanaba thorang tobada Kunja Singh Tanaramde haiduna yetnaba leibadagi sadana leiriba si matangda club asina Human Rights Commission da June 15 da thakiba petition adugi paukhum July thada pirakre Human Rights Commission gi rai asi government in phamthoi Cultural University Wakha da sanaba tarakliba rai nga nasakadabani Wapam asing asin nungtul press club da pangmising unabada mahanu phondokibani mahana makha takibada Human Rights Commission gi rai sarkar na thosadaba tarabadi sarkar asi kanadre sarkar na villager sing amadi Wakha Youth Club ka tanara kudaktagi saba hogodabani kana gumba sing na thingi haiduna lana propaganda tobiganu committee ama senkibadu Wakha Youth Club ta laduna punna wari chanaba thong launa hami haiki Human Rights Commission tholeba asigumlaba bagi rai ase masih Manipur government thu sadaba taragati masih Manipur government si leibai kan trai no huyai Human Rights Commission de tholeba rai si Manipur government na ngana sapi re hanaga mani apni waka pujasing amate waka villagers singa waka youth club ka family raga koi Manipur University of Culture se mafam chana singas ka maga seri seba loksan ma seri seba khajok pa to awai tatong sen tawala atu batamda awai university sa pa ko bojo ko ne pami National Highway Expansion tobagi land compensation sing phangangada miyoi da phangandana sel sathoki bagi maralda jelda leriba hanagi Tenopal district ki DC oramba Abujam Tombikanta ngarang atopa maralamagi case ta vigilance ki anti corruption police na jeldagi amohana paramatung asi district and session judge Impal West RK Memsagi court puthokre court ngasi Abujam Tombikanta ki mathakta makhataba investigation chathanabagi dama numit taruk nigi police custody remand lothakre hairi ngasi more police IB da law and order gi mifa ama pangthokre ngasi mifa madu da Tenopal district ki SPTS Bikramjit 43 air more gi CO Sumit Sud 43 air gi town commander RK Sharma ADC more M Rajkumar SDO more I Dinesh Kumar more police ki ASP KS Robinson SDPO Binoy Songtham OC Letkoha Wi-Fi Commando More DSP KS Thomas OCK Bungobi amadi government ki law agency sing yauna pangthoki miphamaduda media sing sangba yadabana kari khanakibano haibadi khangba ngamdre ngasi nungtil pung ani makhairom taba matamda Jiribam Higher Secondary School da pangthokpa pawgi miphamada Jiribam Higher Secondary School Students Union JISSU gi General Secretary M Langan bana haikibada Jiribam Higher Secondary School JISSS ki class 9 amadi 10 gi home science taklibi oza M Gitanjali Devina school karaktabana maram oraga school asigi home science ki satra satri singna awang mayok nare school asigi authority na oza Gitanjali da school karaktabagi information kaya ama pikrabasu madugi reply piraktabana maram oraga school asigi mahiroi sing awaba mayok nare maram aduna mari leinaba authorities singna lakliba July gi tang kulumdoi phawgi manungda miyeng changbidrabadi JISSU na akanba khongjang changslaklani haina phongdoki pawgi miphamatuda sarugya kibi class 10 ni satri ke Rebecca na haikibada oza Gitanjali na school laktabana maram oraga school asigi class 9 amadi 10 gi home science ki mahiroi singna awaba mayok nare maram aduna mari leinaba authorities singna wat na leiriba oza si mohta topo jama thu matamda PBO haina ningsingjari haiki 26 sector Assam Rifles More Battalion na IJR Saukin Makhada computer lab ama More college sengo sagatkhre hairiba air na sengo sakiba computer lab adu college asida 5th semester tamlibi BSc botany gi mahiroi sarang tem nolini januna hangdoki Tharamutida air More Battalion commandant More college ke principal civil society organization sing amadi mahiroi kyana sarup yaki Panbe abadi More college asida science department ki laboratory ningthina lerabasu computer lab leitabana awat pasi air da haibadagi sakibani ngasi computer lab sangabagi thoramadu air More battalion commandant ADC More amadi ADC More gi members singsu otuna ikai khumnaba ulo matungda pangthokki Kerala gi sing sauda mi ani sire ngami tare na thiba khangre hairi numit kharani gi Kerala da nongkan haitharakli makhatana nongkan sukigani hairi isang solaba district sing di
Iduki, Kasargore, Kazikore, Kanur, Amasung, Inakulamni, Samudra Kombay Pam Kadalera Kintare, Samudra Danga, Pavasa Kiba Tiba Country Bamusing, Tibagi Tabak Kanatari, Malankara, Pambala, Amasung, Kalarkuti, Dancing, Handokre, Hairi. Hosea Rabada Mario Palmkana Tamzari. Veteran Congress leader Sela Dixit Laikidre. No Magyaba Regional Online Permit System Workshop Pangtokre Loyana, Kana Sandok Palena, Atok Nabama di Laksanaba Awareness Program Pangtokre. Nasigi de emails Palam Pizza Bamatang Selo Sinjare, Ming Tabiri Sengu, Zari.